PL report yumfam yaude hairakpa yaningde KSO People's Union for Civil Liberties PUCL ki report yaningdaba phongdokpa yumfam yaude hairakpa bias oi hairakpa FIR fauba pansinba asi anauba nate haina Kuki Student Organization na phongdorakli ngasi KSO na thorakiba cherol amada thorangsing asi kokomi natraga maitegi civil society organization singna tawba ngakthani Manipur ki irang asiga mari leinana maming leiraba independent organization natraga social activist na natraga human rights advocate na report natraga comment pirakpada maitegi wariga chana drabadi madu aranbani hairakani anti maitai ni haini amadi pro Kuki Joni haigani loinana sathiba legal action fauba mayok nagani editor girls of India gi fact finding team na tampa ki media singi role gi September ani gi report phong ki bada maitai proof na kanwa mawong da yaning da phong doki All Manipur Working Journalists Union amadi Editor Girls Manipur na report adu chanaba yaba natte fauba haiduna legal action fauba EGI gi mathakta lokhatki matam aduda hanagi Chief Minister N Birena Luchingba laingak na FIR ama EGI gi mathakta lokhatki thasigi gets 26 ta kokomi na thokiba press statement da haikiba the coordinating committee on Manipur integrity kokomi on behalf of the peoples of Manipur unequivocally reject the recess released Independent People's Tribunal IPT report of the People's Union for Civil Liberties PUCL haikiba sida kokomi asi maitai khaktagani Manipur da lairiba furuf khudingmaki natti haina KSO na sengdorakli Dishipriya Foundation na Tech Information Center Manipur amadi free 24/7 service tawgadaba healthcare clinic amang asi Samram Khunda hangdokre Dishipriya Foundation na Tech Group of Institution India amadi Tech Medical College and Hospital Bhubaneswar ga punna khusamna na sinduna Manipur da lairiba laitalaira amadi sothana hingliba mioi singidama Tech Information Center Manipur amadi free 24/7 service tawgadaba healthcare clinic amang asi Thawbal district ki manung chanba Samram Khunda hangdokre healthcare clinic asi hangdokpagi thoram aduga mari leinana numit nini chupna chathagadaba special mega health camp amasu hawdoktuna lamdam asigi mioi cha kayabu miyamna layengba amasung hidak langthak sing lemna phangankre thoram aduda khangabok ACG MLA Suresh Kumar Okram Tech Medical College and Hospital Bhubaneswar and Tech Group of Institution India gi Chairman Dr. Tirupati Panigrahi Government of Odisha gi MLA Engineer Rupesh Nanigrahi Tech Medical College and Hospital Raurakela gi Director Dr. Rakesh Nanagrahi Manipur University gi Hanagi Active Vice Chancellor Professor K. Jugindro Singh amadi Democratic Republic of Timor Leste gi Special Envoy Dishipriya Kangujamna thobe mithung sing oina sarugyaki health camp adugi manung chana kudakta saba Ayushman Bharat health card kaya sumioi kaya da yanthoki bagal loina thobe mithung gi warol piraduna MLA Suresh Kumar na phongdoki bada Dishipriya Foundation ga loina duna Lairiba Tech Group ki Institution India amadi Tech Medical College and Hospital na lamdam asigi sotharaba imungi angangsingda MBBS na chingba mahai tamhangani hairiba si ma ke Assembly Constituency gi manung channa Lairiba Samram Khunda sigumba healthcare clinic ama hangdokpa silamdam asigi oina yamna laibak faba amani matung tarakpada so MLA ama oina pangba yaba mating sing pangjage haiba wafam sing phongdoki ngasi dagi horiba health camp aduda Manipur gi mapandagi renal super specialist doctor taraga humdoina layengki bagal loina na diagnostics test makhal kuntragani thoida free da test tawbagi khudong chaba su phanganki tin rifle yamna lan gi khutsu kulai kaya marum fare kangpokpi district ki manung chanba mawing amasung changobung village kilona ba mafam amada security forcing na thui bahumagi thabak chathabada US na saba M16 rifle ama amasung lan gi khutsu kulai kaya marum security forcing na fagat pangamkre operation na duda Amko chagi lutau kiba .303 rifle ama magazine ani magazine ga kona ba CMG ama 7.62 mm gi LMG gi rifle barrel ama maru ani ga konana lethot ama pistol 2.22 gi rifle ama amasung maru ni fu yawa magazine amasu mafam dudagi phangbang amkre ball action rifle taruk single barrel rifle ani 12 mm gi ammunition taragani thoi su security forcing na recover tawbang amki pausina makha tan high improvised projectile pumpy hand grenade ani bow feng radio set mari bulletproof jacket su Code Jim Billes da chathaba operation dagi fagat pangamki security force na magazine ga kona na 9 mm carbine ama single barrel rifle ama su fagale haidi bot huran bakhang na tananupi fawba hu khigadra pakhale ojoy BJP na hu daba karibu leibage constitution su huran kre bot huran bakhang na tananupi fawba huran khigadra pakhale haina okram joy na ngasi phongdokre Imphal gi city convention center da bot chor gadi chor haiba thim gi makha da MPCC na sinduna pangthokpa rally ama da wangang laduna ojoy na haiki Matam amada nongthoman Birena Chief Minister oiringaida Manipur sana laiba ohengani haiki adu bahojikti ku laiba oire BJP ge MLA kuntragani thoi maipa ki makhoi sana kuntragani thoi adu bu sagot pa
MLA खरसु यावसिनख्रे मखोय खरा अदुगी लेंगा अदुना निंगसी अखोयना खुन ताकलिबसे सनालुपा मयामदुना ngakpadagi natra masigi responsibility kanagino masi BJP gi karigi oiroi maduna maram oiraga Prime Minister Narendra Modi Manipur da ikai manbadagi lepa ngamdabani mangna makhata na haiki Manipur da Modi su lakhidre ata su lakhidre moida su lakhidre lambi su loire Manipur pum loire MPCC gi President K Megachandra thoramadu da haiki BJP na Election Commission of India Central Bureau of Investigation amadi National Investigation Agency na chingba Central Agency kaya bu political gi khulai oina sijinnare thoramadu da Saftagiri Sankar Ulaga na haiki Mikhalda Aranba thawong kaya chathare haibagi matangda matik chaba khudam changdam sing Election Commission da pisin khiba laikhre adubu hojik fawa commission action amata lokhalak palaitri Manipur da hojik ingtapa phibam hanjil hanba ngamdabaga loina Prime Minister Narendra Modi na state asigi atangba wangang duna laikhiba maram na nauna mikhal pangthopa mathau tai haina su phongdoki BJP na constitution khongang na re haina maral sira duna thoram aduda Christopher Tilak na haiki awang no poke state sing da central government na akhanaba mieng changadabani center na karigumba aranba thawong ama lokhalak labadi awang no poklamdam gi mioi sing awaba mayok na ba masana tabani haina su mangna phongdoki editorial kalam dagi lokocherake Independent People's Tribunal gi report miam puna report adugi mayok thlemina na batangai fade Kumza 2023 gi May 3 dagi chatharakiba chahi ani helaba maitai amasung Kuki gi kangluf ki irang asi central government na loishin hanaba angamba thakta honari masigi mahai atemba matam gi manung da fangani haibigi thajaba lai central government na sugi anawa ground rules semba designated camp masing hanta hanbaga loina maitai na khundari ba mafam dagi lapna thamkiba amasung national highway sing da free movement lehenbagi pressure asi Kuki gi UG group sing da kanna piraga lairibani haibasisu aronba oiraktrei Asumna ingtapa fibam ama thuba matam da hanjilaklagani haibigi thajaba laklaba matam asida People's Union for Civil Liberties PUCL na August 20 da phongkiba Independent People's Tribunal gi report aduna ona taina ba maikai amada puraga chatkhigadaure thangai sengbama ki PUCL haibasi miyoibagi hak kanbaga mari leinaba thabak tawbagi damak mingchat phangkraba nan profitable organization amani adubu yamna sensitive hoiba Manipur da tholiba kanglup ki irang asiga mari leinana logi miyeng dasu chanaba yaroidaba court amata dasu kudam changdam piba yaroidaba report ama hekta phongjillaga Manipur gi irang asi mayon amada punana ba honabasi pungning thawganingai oide report adu Kuki gi organization singna achumbani haina thagali amasung harawa phongdokli aduga maitek singna yaningdaba phongdokli amasung sauri masi makna taklibadi thau leitana thau thiraga khaibung tanariba Manipur miyambo amukasu khana hanba pamlibra haibasini kanglup ki irang da third party amana maram ichacha dan report ama phongjin ba haibasina makhoida kari kanariba amasung tongjariba haibadu kupna nainaragadi kanagumba kharagi khujil thorang makhada puthokpa report amani haina lobusu yai report asi hojik thoraklabani na malengi miyamda amasung leibak asigi mafam pumnamakta kanglup ki irang asi maitai na hoba amasung namduna thoan bagi mami amata hali haibasi khangba ngami thawong asina maitai macha singbo organization asina lukmai da haplaga malemda yonthokli IPT gi report adugi matungda Manipur gi MP Maharashtra election sana jawba amadi Inner Manipur Parliamentary Constituency gi MP Dr. Angomcha Bimola Koijamna su sathina yaningdaba phongdokre ex Chief Minister N Biren amadi state asigi luchingba kaya marumna su report adu yaningdaba phongdoknari Coordination Committee on Manipur Integrity Kokomina Tribunal gi report ni haribadu just mention nate Kuki gi Union Territory ama semnaba makoibu sawatpa amadi pukning thawganaba report ni haina phongdokre chanaba yaba report nate haina phongdokpaga loinana report adu mapungda yengbada irang loisina batangdu leitaba hanjil hanaba Manipur ingtap na leimin hanabagi mateng pangsinba mande kaukthokluba hana sunaba thodoki warising adu amu hananingsing handuna irang thohanaba oina tawri Kuki chin narco terrorist na demand tawriba separate administration union territory gumba semna bhonabada chumhanaba oina ubafangi asengba mayam amana thairaga maitai singbulana uhanba amasung anti national oiba proof ni haiba unnaba thawongna Thawoina silli haina su Kokomina hairi thangai sengna maksu Manipur irang thokibadu Imphal Mayoldagi horakiba sungna nate adubu report adudadi maiteina Kuki singbu onnairaga tanthok pirakpadagi haubani haina palli Churchanpura nongmai paiduna rally chalaga nungthil pobofta fagokchau ikhaina chingba maitegi khul singda changsil laklaga yumai thaba horakibadu makoina report aduda losilli matamduda Imphal dadi Vice President Jagadif Dhankar lakpagi security yamna kanbagi mathakta ing chikna laike social media platform singna maitei macha sing furakpa yumai thaba urakpadagi numidang wairamda Imphal Mayolda irang horakibani masigi su mathakta Manipur bu saruk ani thokna khaidoklaga Kuki gi lam amasung maitei gi lam haina khaidokli haina malemgi miyamda unnabu honai aduga tampaki lamna aramai tengol maitei lipuna nongmai pairaga ngakiba oina palli chingi lamna ITLF ki maming supan kide kotu amadi sugi kedar sing su ama fawba pan kide madugi mahuta mahiroi singi luf oiriba case ona Kuki gi lam nga i haina palli masima Kuki singi lichat adu
ꯈꯨꯝꯖꯤꯜꯂꯒ ꯃꯩꯇꯩꯁꯤꯡꯕꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯀꯥꯡꯕꯨ ꯑꯣꯏꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯩꯇꯩꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯕꯨ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯑꯣꯏꯅ ꯎꯠꯅꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯖꯤꯜꯂꯒ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯕꯨ ꯀꯟꯅꯕ ꯃꯅꯤꯄꯨꯔꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯩꯇꯩꯁꯨ ꯌꯥꯎꯏ, ꯅꯥꯒꯥꯁꯨ ꯌꯥꯎꯏ ꯍꯥꯏꯅ ꯏꯆꯝ ꯆꯝꯕꯔꯣꯝꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯔꯤꯄꯣꯔꯠ ꯑꯃ ꯄꯨꯊꯣꯔꯛꯂꯤꯕꯁꯤ ꯏꯔꯥꯡ ꯑꯁꯨꯝ ꯂꯩꯍꯟꯅꯕ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯃꯄꯨꯡ ꯐꯥꯅꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯧꯇꯨꯅꯔꯒ ꯁꯦꯝꯕ ꯔꯤꯄꯣꯔꯠ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯔꯝꯗꯒꯤ ꯂꯧꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯖꯅꯤꯡꯏ꯫